Manipur trending news na tungan ba wala ba source hindi ko charga matamatang di oiba mari oiba ipaw sin patu kun khan jai matamatang gi awon ba amadi sakhol ko matu ina social media throk na maram oidina magi view subscribe like phangna ba haidina myoi kya na masagi part kya utuna like subscribe kya khomnari amadi tangu amana magi like subscribe comment phangna ba hona bada mi amagi personal life pu hangai dina putokuna pawdamli adugumna ngasisu magi subscribe phangna ba hona bada amadi reels namduna subscribe amadi like phangna ba hona bada mioi mari siri haina pawdum lagai paw sanduna bijari reels namlingai da Bande Bharat Express na thomduna mioi mari siri hairi Patna Bihar gi Punyada laiba railway booth manakta chahi taraga nipandagi na kunga manga phawgi manga laiba mioi mari na social media gi damag video reels namlingai da Bande Bharat Express na thombada mioi mari siri hairi thadu asi ngasi ayupung manga rom tar pada thokibani thadu aduda mioi kharasu soki soklaba sing adu line jathari amasung kudong thingai oidre hairi railway official singna phongdor kibada mioi sing aduna railway track talepna video reels background da Bande Bharat train lakpa yahonduna social media da video reels thagadana ba honoring da Bande Bharat Express ki ayang be speed adu mioi sing asina thausadana makoina tawribadu da pungning changsinna leringai da thokibani hairi Punyagi MP Apu Yadapna thagu asi railway administration na thausadabadi ki thokpani haina claim tarokli railway underpass lever break na chingba kya Bihar da nauna sagatpa mathau tari adubu railway administration ngasi fawba thausadana lerpadagi laibak thiba thadu asi thokibani hairi laikidaba mioi adu post mortem taro matung imung manungi mioi singda sinakre adubu naha oiba mioi singna social media gi video reels ki damakta kodong thringai oiba mahumda akiba laitana reels nambagi hainabi laikliba si lepak pumbagi oina tunglan ngai di oi haina sumna phongdogli maka tarpada agrada durga gi idol isingda thadana ba honabada naha ahum irang aduna sire taraga humdoi thiba khangdi hairi Vijaya Dasmi thorongo mari lena tungan ba thagdok anida durga gi idol isingda thadana ba honabada naha ahum irang aduna sire taraga humdoi thiba khangdi amasung naha ama kanba gamhauri haina agency ki pawna phongdogli ngarang thokiba thagdok asi isingi irei kanman khibana thokibani rescue team na agrada laiba turel gi sautagi naha ahum gi haksang recover tawba ngamkhre naha tara humdoi di hojik su hiba khangna lairi hari SDRF amadi NDRF ki team singna leptana thi humgi thabak chathari hari ngarang thokiba laibak thiba thagu sing asi ahan bada Agra district ki Kheragar town da thokibani town asi da naha taraga mari na Utangan turel da durga gi idol ising da thadana ba kumthabada ising kanman khibana chenthakibani Chenthaki naha taraga marigi manungda ohumgi haksang fangki amasung naha ama kanba ngamkibani ani suba thagu adudana Agra district ki Tasgar area da laiba Karvana kungangda thokibani mahum asida naha taretna durga gi idol puduna turel da thadana ba kumthabada isingi irai kanman bana Chenthaki naha taret ki manungda manga di turel khongban tamna iroiduna kahalpa ngamki adubu naha ani di hogi phawba thiba khangdi hari SDRF amadi NDRF ki rescue team sing Utangan turel amadi Karvana kungangi manakta laiba turel asigi masada leptana thiu humagi thabak chathari SDRF amadi NDRF na agragi miyamda rescue operation asida mating pangbinaba haise ki bagalona na rescue operation chathari ngaida miyamna turel khongbanda laksinduna mi krikik inana laitana ba pautak piki hari Deputy Commissioner of Police DGP Atul Sharma phongdokibada durgagi idol isingda thadabagi mahum asi Utangan turel gi oina Utangan thongi makhada thadau haina mari lenaba authority na pautak piki balaiki idol puduna laklaga naha sing aduna Utangan thong yorklaba matamda police na makhoida turel isigi irei kanbana maram oiraga turel yaida changdana ba kanba wahum thamki masina maram oiraga naha sing aduna Utangan thongdagi idol puduna chatkhraga Utangan turel gi durgawala kungangi manakta laiba turel khongbanda oina thadana ba honakibada laibak thiba thadu asi thokibani hairi amaromdana Modi nungsidi haibi ai Ahmad nungsidi haiba yadabasi karigino asumna Waisina hangakli AIMI gi Asudin Waisina India da leriba freedom of expression amadi minority rights sing asi wanthok leitabra hairaduna lepa asta phongna Modi nungsidi haibi yaba duga Muhammad nungsidi haiba yadibasi kari karamba chana kanglono haina center lengakta hangba wahang ni Asaudin na YC gi wahomsi Uttar Pradesh ki Bareilly da I love Muhammad haina thaba poster sing paiduna miyamna khongjang changsilakpada security force ka mungaduna violence over thagdo thokiba adugi matangda phungdokibani mangna hai masinda wahai thaba poster sing paiduna khongjang changsinba hasi local Hindu group sing akan momong da yaning da phungdorkli
ꯂꯩꯄꯥꯛ ꯑꯁꯤꯗ freedom of expression ꯂꯩ ꯍꯥꯏꯔꯒ BJP ꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡꯁꯤꯡ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯍꯪ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯁꯤꯡꯁꯨ ꯃꯣꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯗ ꯃꯤꯁꯛ ꯑꯗꯨ ꯋꯥꯡ ꯊꯥꯡꯒꯠꯇꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤ ꯑꯃꯅ ꯃꯍꯃꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗꯤ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯅ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯕꯔꯦꯂꯤꯗ ꯑꯣꯏꯔꯛꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯒꯅꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯟ ꯃꯤꯂꯤꯠ ꯀꯥꯎꯟꯁꯤꯜ IMC ꯒꯤ ꯆꯤꯞ ꯃꯣꯂꯥꯅꯥ ꯇꯥꯔꯤꯛ ꯔꯥꯖꯥ ꯈꯥꯟ ꯐꯥꯈꯤꯕꯗꯨ ꯃꯀꯣꯛ ꯊꯣꯡꯕ ꯐꯝꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡꯅ ꯏꯟꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯕꯔꯦꯂꯤꯗ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯨꯁꯂꯤꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯄꯨꯂꯤꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯂꯩ ꯆꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯎꯈꯤ ꯂꯩ ꯆꯥꯏꯕ ꯍꯥꯏꯕꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯍꯪꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯁꯣꯅꯝ ꯋꯥꯡꯁꯨꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯦꯠ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯕ ꯄꯣꯁ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯤ When the rich rob the poor, it's called business. When the poor fight back, it's called violence. ꯃꯁꯤꯅꯤ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯇꯥꯜꯂꯨꯔꯒꯅ ꯚꯥꯏꯑꯣꯂꯦꯟꯁꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯉꯝ ꯑꯊꯧ ꯐꯝꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡꯅ ꯇꯧꯔꯒꯅ ꯃꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ